Makha tarakpa update ta Kuki militant singna thamna pokpida nongmai kapsilaktuna landa silakre. Ngasi numidang pung 8 rom taba matamda Kuki militant singna Imphal East District ki lamlai kendra gi engang pokpi police ki manung chana lairiba Santi Khongbal amadi thamna pokpida nongmai kapsinduna landa silakre. Kuki militant singna engang pokpi maning chingda lairiba umang makhong haina khangnariba mafam asidagi Kuki militant singna ahanbada nongmai round kun rom kapsinduna landa rakhi. Masigi matungda ngaihak kanaraga automatic rifle na chingba sizinaduna thamna pokpi amadi Santi Khongbal da Maitai khul animakta nongmai kapsilaki nongmai kapsilakpa aduda hairiba khulsing asi ngak senbagi thabak tawriba security force ki kangbuna miyam soktanaba checksin tharangi thabak lokhotpaga loinana handuna Kuki militant singi maikaida handuna nongmai round khara kafki hairi Haujik sumakha tana Kuki militant singna matat oina nongmai kapsilakpagi thabak asi numidang pung 8 makhai fawba chatharakhi hairi makha tarakpada Zeliarobgsingi Homeland gi pandam Fangdrifaoba khongjang changsin kigani S Kamson Zeliarobgsingi United Front Jansui Fraction na October 5 da thokiba statement asi yumfam yaudaba lana lamjingba amadi Zeliarobgsingi miyamgi thamliba pandamda akaiba pibani haina ngasi S Kamson na chairman oiba Zeliarobgsingi United Front na phongdorokpaga loinana Zeliarobgsingi Homeland gi pandam Fangdrifaoba khongjang changsin kigani hairi ngasi S Kamson na luchingba JUF na thadorokpa cherol amagi matung inna JUF asi 2011 dagi Zeliarobgsingi miyamgi hak ngakchanaba gi pandamda lingkhatkibani Hwrakpadagi S Kamson na chairman oiduna lakhibani mahaki makhada JUF na Zeliarobgsingi miyamgi damak thabak thoram kaya pangthoktuna thammoi sengna ngaktuna lakhi right to chawang na chairman oiba matamda Janchui amadi mahaka loinaba singna Zeliarobgsingi miyamgi matengna talakhiba khusu khulai sing yenthokpa Masagi oijaba thibagi makhoi punna ZUF na tanthoki ain kaina sel khongatpa tax khongatpa amadi miyamna yadaba makhal kayagi pambai sizinaduna lakli Janchui fraction asina miyamgi wa tadana cessation of operation amadi India lengak amadi Manipur lengak ka haukiba kumja 2022 gi December 18 ta khuyek pinaki makhoina Manipur gi territorial integrity ngakani haina yakhibani Loinana makoiga rehabilitation center amadi atai khudong chaba sing piduna leirakhibani masida makoigi khongchat loikre haibe yare adubu S Kamson na luchingba JUFT haujiksu Zeliarobgsingi miyamgidam makta independent homeland fangnaba hotnaba leptri NNPGS ka khusamna duna chatli Janchui fraction na S Kamson gi ZUF asi NSCNU da yaukre hairibasi aranbani yumfam yaudabani Makhoigi wafamda Zeliarobgsingi miyamna thajabiganu loinana Zeliarobgsingi khunja sing area council sing civil society organization singna Janchui fraction na haijin khiduna amadi namduna sel khaibagi thabak toroklabadi thingbiu miyamda singnaba thoklabadi asengba ZUF S Kamson gi kangbuda pau pibirau haujik luraba tanja asida ZUF na ngasi fawba ipa ipu singna thambiramba lambida ikhoina chali Zeliarobgsingi Homeland gi pandam Fangdriba fawba khongjang changsin khigani haina phongdorakli khatarakpa update asidi editorial column dagi lakocharake Manipur lenga Kuki jo militant singda ngak nonduna leibaga chap manare Manipur lengak na maraibak Manipur amadi leibak miyambu thamoi sengna nungsi haiba asi haijinbani haibasi tawthorokpa thabak na tasingna takle haibe yare masigi asengba khudam haibabu chief minister masamangna terrorist ni haina phongna lauthokraba Kuki jo militant singi leifam lengak na khanglaba fawba makhoibu takthokpa ngamdre masina Kuki jo militant singna mitei micham praja singda nongmai kapsinduna landa ningba matamda landarakpadagi misi mina chawna thokle aduga Manipur lengak na karishu tawba ngamdana kumaigumna yengduna leibaga chap manare Chief Minister N Birena maraibak miyam nungsi haibadu thabakna utpa ngamdre haibada thoina laloidra haina khalli Chief Minister Birena leibak miyambu thamoi sengna nungsiba tarabadi masamangna terrorist ni haina lauthokhiba Kuki jo militant sing asi Manipur gi leimaidagi takthokpa ngamgadabani adubu ngamdre Manipur lengaki oina leiriba state security force sing fawba chief minister na sizinaduna leibak miyamgi yeknaba oiraba terrorist sing asibu takthokpa ngamdribasi karigino haiba wahang lakle Masigi mathakta Manipura thokliba sathiraba kanglupki irang asi control tawnabani haiduna center na tharakliba masing yamnaba central security humfurom asisu state lengana sizinaduna Kuki jo militant singbu Manipur gi leimaidagi maru fangna takthokpa ngamdriba karigino haiba wahang lakle maduna Manipur lengangna
Manipur amadi leibak miyambu Manipur thugainaba hotnariba yeknabasingdagi kangani haibadu ngamdre haibasi mayek sengna tagle. Haujikshu Chief Minister N Birena maraibak Manipur amadi leibak miyambu thamoi sengna nungsi haibadu takke hairabadi lengangna Kuki militant sing asi Manipur ki leimaidagi maru fangna tokthokpa ngammi haibadu thabakna thintaba tawdana ulu madu natana chin khaktada wajaw ngangduna leigadaba matam adu natte. Hojik Manipur ki tampaka tainaba chingi mafam kayada Kuki jo militant singi camp amadi bunker saduna leiri haiba lengangna khanglibani. Misi mina thogaliba asi Manipur miyamna thausa jadabadagi pangdabadagi thokpani Kuki militant singi camp amadi bunker saduna leiriba mafam sing khangna lengakna makhoibu kangkhattuna thambadagi maraibak miyambu makhoina yamna laina landaraktuna asibagi khayata tahanbani. Maduna Manipur lengak asi maraibaki miyambu Kuki militant singi makhutagi kanba ngamdaba yamna pamdaba fam konduna ta leiba lengakni haibada haimanba thokloi. Chief Minister Birena maraibak amadi miyambu nungsiba tarabadi khudakta Manipur thugainaba hotnariba Kuki jo militant sing asi Manipur gi leimaidagi tokthoknaba lawfam thokpa thaudang adu chapchana lauduna maraibak ningba Chief Minister ni haibadu thabakna tau.